Baksin Bathungna Pangthokpa Hindu Lining Satpasingi Asoba Kumhi Amo Oiriba Kang Singbagi Thoram Ngasi Manipur Dasu Pangthokre Manipur gi oina mapung oiba Kang Singbagi Thoram Sing Konung Mamangda Leiba Govindaji Temple da mioi kaya saruk yaduna pangthokki ayuk angan badagi hauna lai sebari kayana arti katuna miyamna Jagannath Mayamba Balabhadra amadi masan nupi Subhadra da hai lei sing katuna miyamna thaunijaki Nungtilgi matamda sanabigi matung inna laisol tinsol kaya pangthoklaba matung konung jangpham gate phawba security gi section thorang marakta kang singki thoram maduda Hindu lining satpa mioi kaya saruk yaduna mafung phana kang singki nakan amoromda laikai da leiba Hindu lining satpa singna angang ahal khaktana saruk yaduna kang singbagi thoram pangthoktuna ishorgi mafumda angamba singkatna duna thaunijaki Nakal Amoromda Govindaji Temple da Kang Singba Yauba Lakpa Amadi Lai Khuramba Lakpa Mioi Shingi Aram Khorangba Karada Orebasu Koknaba Haidana Speaker T.I. Saitabartagi Miyeng Makhada Mahakim Makhada Leiba Member Shingna Punsinduna Miyamda Hai Mahi Ising Amadi Ice Cream Na Singba Yenki Haina Member Amana Aikogi Formida Fondroli Yam nungai nam dam ni ku in ho kwai dikin du on ru oi ba kang si adu go ha bu si kya da le ba ki da na akoi ta long ni ku le ma shi le sin na ku ma in ho ku ti ma so shi ta ban thang ta wa thang ga la ga si so wi to ban thang ni ma yam ama kang si ba bu ko ti si ngu ku Yang lain sebut kali sila sama lagi mahal ni kopi dekat masih lagi kawan orang sama dalam sini ya itu cium sama penghuni tabak aku tu semua habis semua dah. Faidagi main web team di campaign nanti apa lagi ina lanjut nang nurga wah bataru matung dah nasi apa lagi Lord Jagannath sibu celebration namo ina rathayatra sing basi da yawa lakbi base si mayam ji gi aram khorang bodo khatang do ersu apai gi 14 years school si gi MLA honorable speaker Saitabarta gi magi site gi mayam gi aram khorang bodo kitang puhan na ba haina pangtok jaba program Tom Tomoi Ming ai gi ming Wang Thai Mayung Foundation. Yeah.